ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯑꯦꯛꯖꯥꯝ ꯄꯥꯝꯃꯤ EM COVID-19 ꯒꯤ ꯂꯥꯏꯆꯠ ꯍꯦꯟꯒꯠꯂꯛꯇꯨꯅ CBSEꯅ ꯂꯧꯕ ꯀ꯭ꯂꯥꯁ 10ꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯃꯤꯅꯦꯁꯟꯅ ꯃꯇꯝ ꯀꯛꯇꯅ ꯌꯩꯊꯣꯛꯈ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯛꯖꯥꯝ ꯀꯦꯟꯁꯦꯜ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯌꯩꯊꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ S. ꯔꯥꯖꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ CBSEꯅ ꯂꯧꯕ ꯑꯦꯛꯖꯥꯝ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄꯒꯤ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯀꯥꯎꯟꯁꯤꯜꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯁꯨ ꯀ꯭ꯂꯥꯁ 10ꯒꯤ ꯑꯣꯏꯅ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨꯒ ꯀ꯭ꯂꯥꯁ 12ꯀꯤꯅ ꯌꯩꯊꯣꯛꯈꯤꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯍꯧꯖꯤꯛꯁꯨ ꯑꯦꯛꯖꯥꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯂꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯝꯗꯗ ꯈꯪꯕ ꯃꯔꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯥꯡꯊꯣꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯣꯚꯤꯗꯀꯤ ꯐꯤꯕꯝ ꯑꯁꯤ ꯈꯔ ꯌꯦꯡꯈꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ꯫ ꯍꯧꯈꯤꯕ ꯆꯌꯣꯜꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ COVID-19 ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯏ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯨꯉꯁꯤ ꯅꯣꯡꯃꯗ 39 ꯑꯣꯏꯈꯤ꯫ ꯍꯟꯗꯛ ꯃꯔꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯤꯕ ꯃꯔꯝ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯇꯧꯋꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯦꯛ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯊꯛ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯀꯪꯐꯥꯜ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯆꯪꯂꯛꯀꯦ ꯍꯥꯏꯔꯒꯗꯤ RT-PCR ꯇꯦꯁ ꯇꯧꯔꯒ ꯃꯗꯨꯒꯤ ꯔꯤꯖꯟ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯕ ꯃꯇꯝꯗꯇ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯌꯥꯍꯟꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯗꯨ COVID-19 ꯒꯤ ꯂꯥꯏꯆꯠ ꯊꯤꯡꯕꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯐꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ COVID-19 ꯒꯤ ꯂꯥꯏꯆꯠ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯅꯩꯅꯗꯨꯅ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯁꯤꯡ ꯑꯃꯁꯨꯡ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯀꯩꯊꯦꯜ 3 ꯊꯤꯡꯖꯤꯟꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯛꯍꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯩꯊꯦꯜꯁꯤꯡ ꯍꯦꯛꯇꯃꯛ ꯊꯤꯡꯖꯤꯟꯕꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯗꯥꯡꯗ ꯀꯔꯐ꯭ꯌꯨ ꯊꯝꯕ ꯑꯃꯁꯨꯡ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯒꯅ ꯀꯩꯊꯦꯜꯁꯤꯡ ꯑꯁꯤ ꯔꯣꯇꯦꯁꯟꯗ ꯊꯤꯡꯅꯅꯕ ꯈꯟꯅꯔꯛꯄ ꯌꯥꯏ꯫ ꯀꯩꯊꯦꯜꯁꯨ ꯊꯤꯡꯗ꯭ꯔꯤꯉꯩ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯒ ꯃꯍꯩꯔꯣꯏꯁꯤꯡꯗ COVID-19 ꯒꯤ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯛꯖꯥꯝ ꯄꯥꯡꯊꯣꯛꯄ ꯇꯣꯛꯄ ꯑꯃꯁꯨꯡ ꯃꯇꯝ ꯌꯩꯊꯣꯛꯄ ꯍꯥꯏꯕꯁꯤꯃꯛ ꯐꯖꯕ ꯋꯥꯠꯂꯦ꯫ ꯋꯥꯈꯜ ꯇꯥꯔꯕ ꯑꯉꯥꯡꯁꯤꯡꯗꯤ ꯃꯈꯥ ꯇꯥꯅ ꯑꯣꯐꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯩꯊꯦꯜꯁꯤꯡ ꯊꯤꯡꯕꯒꯤ ꯇꯥꯟꯐꯝ ꯑꯃ ꯂꯥꯛꯂꯒꯗꯤ ꯇꯉꯥꯏꯐꯗꯅ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯊꯤꯡꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯛꯄ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯁꯤꯡꯅꯗꯤ ꯃꯆꯥꯁꯤꯡ ꯑꯦꯛꯖꯥꯝ ꯊꯥꯍꯟꯅꯤꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯇꯨꯡꯗ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗꯁꯨ ꯒꯥꯔꯤꯁꯤꯡ ꯂꯨꯠ ꯇꯧꯔꯦ꯫ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯧꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯤꯉꯩ ꯂꯣꯏꯅꯅ ꯂꯝꯕꯤꯗ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯒꯤ ꯋꯥꯊꯣꯛ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯉꯩꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 39ꯗ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇ ꯗꯤꯃꯥꯄꯨꯔꯗꯒꯤ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯒꯨꯟ ꯇꯧꯕ ꯀꯥꯡꯕꯨ ꯑꯃ ꯊꯣꯔꯛꯂꯦ꯫ ꯃꯔꯤ ꯂꯩꯅꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯕꯁꯨ ꯁꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯕꯤꯗꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯈꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ 4-5ꯔꯣꯝꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡ ꯆꯟꯕ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯁꯄꯔꯃꯩꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯄꯨꯡ 11ꯔꯣꯝ ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯊꯥꯗꯕ ꯗꯤꯖꯜ ꯑꯣꯛꯇꯣ ꯔꯤꯛꯁꯣ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ 4-5ꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝ ꯌꯦꯡꯂꯒ ꯒꯥꯔꯤ ꯈꯥꯝꯂꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯌꯥꯎꯔꯛꯄ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯦꯜꯅꯆꯤꯡꯕ ꯑꯌꯥꯎꯕ ꯃꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯩꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯒꯤ ꯂꯨꯞ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯍꯥꯏꯖꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯃꯤꯄꯥꯏꯕ ꯐꯥꯎꯅꯔꯦ꯫ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ 7 ꯄꯦ ꯄꯤꯗ꯭ꯔꯒꯗꯤ ꯃꯩ ꯃꯨꯊꯠꯀꯅꯤ꯫ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯝꯄꯦꯅꯤ ꯑꯣꯟꯊꯣꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ MSPCL ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯝꯄꯦꯅꯤ ꯂꯤꯃꯤꯇꯦꯗ MSPDCLꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ 7ꯁꯨꯕ ꯄꯦ ꯄꯤꯗ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯃꯩ ꯃꯨꯊꯠꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯝꯄꯦꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ 7 ꯄꯦ ꯄꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯄꯨꯡ 24 ꯃꯊꯧ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗ
था 12 की तोलोप पीगदबनी हाइबा डिमांड तौरदुना वाकत मिफम फमखे वाकत मिफम अदुगी तुंगदा वाकत खोंगसत अमसु सटखे पाव असिना हाई MSPCL गे स्टाफ सिंगना मखोइगी डिमांड सिंग तालदुना कैसामपाता लैबा ऑफिसता ngarangdagi howna wakat mifamgi khongjang chatharakke khongjang asigi saruk ama oina ngasisu office asida wakat khongjang chatharaba matung masing yamlaba staff singna howraktuna chief minister gi banglo tamna rally chatki adubu rally adu nitaipa chuthek yorokpa matamda police na thatuna makhatana chalhankhidre rally adu amu halaktuna MSPCL gi office ta wakat mifamgi khongjang changsinki khongjang aduga mari lenana MSPCL gi staff soram sani boina haikibada leinga kayana duna lakhiba 7 pay athuba matamda implement tawgadavani amade 13 month pay pigadavani mahakna hai demand sing ase leinga na thajaba kaya pikhrabasu ngasi fawa thabakta onthokta leire numit nini supna khongjang sangsillabasu leinga ki maikaidagi wari sananaba wafam amata laktre employee singbu misang mikhai naibagi thawongni masi yaningde khongjang asi makha chatharakpa oina hayengdagi hauraga prepaid ki counter amade administration block thingbagi khongjang sangsinba hauraga ne masi fawba laingang na tadraga de manipur pumbada mai muthalakpa yai matamduda electricity asi kayamna maru oibage haibadu khanglakani madu ngairibara haina mahakna hangkhe West Bengal Mikhalda but amada BJP gi polling agent sikre West Bengal gi North 24 Paraknas districta polling station amada masangan lakhidrabagi matung ngasi ayuk BJP gi polling agent ama sikre election commissioner report ama kaukre Kamarhati assembly constituency gi manungda polling booth samaga taret ki BJP gi agent Avijit Samanta bot hadaba haukribagi matung pung amagi manungda hospital amada pukhatpada mahak siraga purakle haina lauthoklaki haina official aduna haikhi Samantana mathavak nare haina wakatlaba amasung oba horaba phawbada mahakpu polling officer sing amasung central force sing na yengsinkhide haina but aduda parengleng liba voter sing aduna haikhi ejen aduna masangamdre haina wakatlaba phawbada mahakpu kana amatana ningthijana yengsinde haibagi pau aikhoina phangle mafam aduda leidiba micro observer official ama kaukre maraksida Nadia Chakdaha city da independent mirep amana but adugi mapanda nongoi ama puramba thengnabadagi fare haina police na PTI da haikhi Koksik bomik kauba mirep aduna polling booth number 44 amasung 45 ki mapanda khulai adu purambane thogdok pumba adu video tape tawki amasung nongoi adu fazille haina police officer amana haikhi mirep aduna mahaki khongrauda nongoi adu hapsillaga poisa chatpa thengnabadagi central forcing amasung police personnel na mahakpu thatkhibane New Year amnesty da Myanmar junta na bandi lising kulhumdoi thadoklagane military na anti-coup protester sing faba makhata na satharaba phawbada Myanmar military junta na leivak pak sana bandi lising kulhumdoi hena thadoknaba thaurang tawri haina ngasi official amana phongdokhre